ngasi numida waram phongkiba tongan manipuri sifongsing amasung thokiba thawdo wathoksingdagi maruibi I pausing miyamda thamjagi hanbada kangla pawdagi lokusaraga ILPS mapung phana satna hananaba mating pangbiu Chief Minister lamdam asigi employer contractor amadi miyamna lamdam asidi inner line permit system mapung phana implement tawnaba honabada mating pangbiu haina Chief Minister nongthama berena appeal torakli CM berena X thagalakpa post amada wafam asi phongdokladuna makna hai lamdam asida ILP gi kanglon kaina sangsilaktuna leisilamba miyoi mari police na fogat pangamle miyoi mari aduna valid oiba ILP card yaudana yaripok Vishnu Nahada leiba water reservoir construction site ta lairambadigi phabadigi miyoi singa dudi Afsar Ali Saikungni to apokpa MD Sabik Alam MD Sanphara Saikun apokpa MD Zagir MD Rahamtullah Saikun Ghumdu apokpa MD Nakimuddin Amadi Sabas Alam Saikun apokpa Moteza Alam kawi Faraba miyoi mari edu Yaripok Police Station ki custody da thamlaba matung Executive Magistrate Thawal gi mamang puthokre makoi gi mathakta legal action lokhalagani hainasu Chief Minister nongthama berena post aduna haidi atopa pawmana WMC gi ayabi yauduna thabak tawbiganu Ronen Hana Walls Meeting Council WMC gi Secretary General gi Phampuramba Yambem Aruna Guwahati da laktuna ngasi Guwahati gi Manipur Basti da WMC gi meeting ama WMC gi CEC gi chairman gi ayabi yaudana amadi khangandana pangthokke tawriba meeting asi WMC gi leiriba constitution gi mayok tawba thabakni haina ngasi Ziri News Network ki conference hall pangthokiba pawgi mifum amada WMC gi Delhi Unit ki Vice President Oibadanatana Central Executive Committee ki CEC ki Executive Members Oiriba Kaisam Ronena Paumisung Fongdokre Magna Makhatana Haihibada Hana WMC ki Chairman Oiramba Haikruzam Nabasiamga Tananduna Tonganba Walmiti Council ama puthoki tawrambana maramoiraga Yambem Arun WMC dagi terminate tokhi WMC ga mari leinadrabasu Yambem Aruna tongan ba mafamda satuna WMC gi maming sijinaduna meeting kya pangthokpi loinana WMC gi maming lauduna thabak kya pangthokna patawi Manipur WMC gi maming da registration tawramge tawba sigumba thabaksi public ta Walmiti Council gi maming sijinaduna mislead tawriba si WMC gi image sokpa manganba purakli Haikruzam Navasyam amadi Yambem Aruna WMC gi bingla thokliba meeting amadi activity singa si WMC gi saruk amana tiaki Walmiti Council haibasi body amani makoina tawriba thabak singa si makhatana tawbidana ba ningsingjari masida tholakpa apapate gi thaudang WMC gi maming sisinariba miyoi singa pugodabane haba wapum kayasu Ronena fongdoki atopa pawmana leibak sigi PM oirama Dr. Manmohan leikidabasi leibak sigi asoba mangjaba mani ibobi CLP leader Okram ibobi naikre wa ka hena ngangdana thabakna utpana hainabi oiramba tam ani leibak sigi Prime Minister oirama Dr. Manmohan Singhana leikidabasi leibak sigi asoba mangjaba mani Manipur Pradesh Congress Committee na sinduna BT Rota leiba Congress bona pangthokiba Dr. Manmohan leikidabigi awab phongdopigi thoramda wafam asi phongdoladuna magna makhatan hai leikidraba Dr. Manmohan Singhana India gi Prime Minister oidingai India gi awangnong pokta leiribi state singa sigidama yaifunaba khalambadana minung siga loina yenglami matamadu North East region asi sakhatna ba honabada special category da salhanduna special plan assistant pirakhi mag issue ma thokpada madugi warration yamna thuna purapa ngambalusingba mas oirami hauju Manipur da thoklibi irang asida sulusingba si leramlabadi warration puraklamba yai magna Prime Minister oidingai matamda makki mayokta maikei kyadigi wafam kya phongdoknaraklabasu wa ngangdana thabakna utuna pakhompi khibane leba asigi GDP hengathibasi makki matamdani Matamamada Manipur Lengaki Makhata lebe employee kiyagi kusuman pithok pangamdana leirakhibadasu mahakna pithokna bohonabada asobu thaudang lokhi mahakna manung matam sadana leikidaba si thamoi sokna nungaitaba poi hainasu mahakna makhatana phongdokhi thauramadu mari leinana MPCC gi president Kemega Chandran hai lamdamasi gi puari nainarakpada Dr. Manmohan Singha yaudaba yaroi lusingba sigi miyeng makhari state asida ahomba kya puraktuna sokot lamjelda jakshin khibani Magna leikidaba si leba sigi oina sauna mangjabani imung manungna thengna horiba awabada imung manungna saruk yakhi hari thauramadu gi saruka moina
CLP की लीडर ओ इबोबिना लुसिंगदुना डॉक्टर मनमोहन की फोटोदा हाइकलेक तमदुना इकाई खुमना बुटकी तुंगदा मिनिट अनि तुमिना लेप्तुना लैखिद्रबगी थवाई मिरेलना मपुगी मनाक्ति इंगना सिंगना लैरुना बथौनिखि अमरोमदना न्यू ईयर द कैराव एरिया की बफमसिंग पिकनिक चतपना सिंगबा अमत तौबा यारोय इंग्लिश सिंगनी का कुनगा मरी की अरोइबा मदी सही अहोबा नुमिरसिदा बाय बाय अमसुम न्यू ईयर गा मरी लेना खेत्रीगांव एरिया न कोनबा मफमदा लैरिबा सिंग लबुग अमदि टूरिस्ट स्पॉट सिंगदा पिकनिक चतपा मयाई काबनि ससिजनदुना कोइबना सिंगबा अमत तौबा यारोय हैना अपुनबा मैरा पाइबी लुप खेत्रीगांव केंद्र की सेक्रेटरी न थदोरकपा सिरोल अमना मियाम द खंगलकली सिरोल असिना मखा तारिबदी ममांग सही इंग्लिश सिंगनी का कुनगो हुमदोगी मे अहुमदगी ngasi फावबा लेपा लेतना सथरीबा इरांग सिदा एखोय मिकुप नहुम सिंगना लैतबा यादबगी तंजानी अखोगी नहा सिंग मयाई काबा सिंजाक सिजनदुना लांगदुना मतम मंगनगदबा नथि अखोगी खुनाय सि मांगरोमना संसिननबा अखोय पुनो खोनमिनगदबा मतमने मरम बाय बाय अमदी न्यू ईयर की दमक खेत्रीगांव केंद्र न कोनबा मफम अमतदा लांगबा मयाई काबा सिंजाक सिजनदुना पिकनिक पार्टी न सिंगबा सिनबा मदि सक्सा हाइजानबा अमत तौबिदनबा पुनमकी मफमदा अपील तोरकली अमरोमदना GA1 लैना नारबा अंगांग अमा इंडिया की ओइना मणिपुर अहिंगबा ओइरि मालेम की अंगांग लाख अमगी मनुंगदा अंगांग अमा खक्तदा थोकपा अनाबा ग्रुतारिक एसिडुरिया टाइप 1 GA1 की सैथेंग लोइना हिंगलिबा मणिपुर की बिष्णुपुर डिस्ट्रिक्ट की मोइरांग खुदेकपीदगी था तरागा मंगा खक्ता ngairiba सैकाबा थोंगाम अपोकपा थोंगाम सेंगलेन खोमना इंडिया दा डिसऑर्डर सिग लोइना हिंगलिबा अमता ngairaba अहिंगबा मियोय बोइरि डिसऑर्डर सिगी स्पेशलिस्ट डॉक्टर मसिंग यामना लैतबा स्क्रीनिंग अमदी डायग्नोस्टिक सेंटर इंडिया दा मसिंग लिगना लैबमदी लयेंगबदा सेल यामना संगना डिसऑर्डर असि मयोगनाबदा असबु खुदोंग सादबा मोइरि मसिगा मरी लैना स्टेट लेंगा की हेल्थ डिपार्टमेंट गसु तानादुना थबक लखोटनाबदी होनरी अदबु मतांगसिदा स्टेट लेंगा की हेल्थ डिपार्टमेंट थौदांग लौबिरगा सेंटर ऑफ एक्सलेंस COE सिंग लिंखलबदी सैकाब थोंगामदन अतोप डिसऑर्डर कंडीशन क्या लिंगैद मतम सना लयेंग हौदुना खुदोंथीबसिंगदगी कनबदा मतेंग ओइगनि अनाबसि तोइना थोक्तबना डिसऑर्डर कंडीशन सिगी मरमदा थिजिल हौदुना तुंगदा लाकदब अनाबसिंग लयेंगदुना तांगलबा फिजिगी मनी ओइरिबा नौरिबा थवाई क्या कनबदा लेंगा असि असोबु थौदांग उदहौबगी तंगाय फदबा यामना साउना लैरि हैबा मियामना थमजरी अमरमदना मिस ट्रांसजेंडर नॉर्थ ईस्ट 2024 दा तेतेना फर्स्ट रनर्स अप तरकली थासगी कुनगोहमदे गुवाहाटी दा लैबा तासबंता होटल पांथोकीबा मिस ट्रांसजेंडर नॉर्थ ईस्ट 2024 दा मणिपुर की राजकुमारी तेतेना फर्स्ट रनर्स अप टाइटल अमसुम ब्यूटीफुल आइज सब टाइटल लौरकली राजकुमार तेते पैलेस कंपाउंड थांगापाट मपालदगी RK इबुंगो अमसुम RK निर्मला अनि की मसानी इंडिया की अवांग नोंपोक स्टेट सिंगदगी मसिंग यामलब कंटेस्ट कैन सुरग्याखिबा संगदमनबदुदा तेतेगा लोइनना नौरेम थोंगदगी रोजी थियाम सुरग्याखि संगदमनबदुदा रोजी थियामना फोर्थ रनर्स अप तारखि हाइरि अमरोमदना सकनाइरबा आइबा अमदी मितै पुयागी वरी लिबा चनालुखोइ लैखिद्रे सकनाइरबा आइबा अमदी मितै पुयागी वरी लिबा ओइनाम तुनान मियामगी सनालुखोइ मसागी अनाबा मन मरम ओइरगा इम्फाल ईस्ट डिस्ट्रिक्ट की मनुंगसनबा सनादा लैबा मसागी युमदा ngasi लैखिद्रे काइरेन काइजाउद पुथोक्तुना अरोइबा मथौ मंगम पांगथोख्रे लैखिद्रबा आइबा सि इंकुमजा लिसिंग अमगा समापन गी यांखैगी एप्रिल 10 दा ताइबंग खोंदारई अपोकपगी मिंगना ओइनाम मनी अमसुम अपोकपगी मिंगना इरुंगबम निंगोल अमुलै मकौही के नुंगथुल साइबिगा पुंसी युमबान मिनदुना मसा पीबा अहुम मसा नुपी अनि लेहौरी पिथोरकपा अमगा लोइनना वरी लिबगी लमदा मसागी सै तरागनिथoi सुबदगी लेबाक मियामना सखंगनबा होरखि सकनारेबा मितै पुयागी वरी लिबा ओइनाम संगाइगी मसु नुपा ओइबगी अमुक हेना मितै लैनिंगी लमदा मपुंग फाबा थिजुलोइ हाइबदु ओइरखि वरी लिरगा हौरखिबा सना लुखोइ सुमांग लीला इदुना मियामगी थौगल तोरखि ngalingay matamgi paujal kanglai khol amadi kholaud paumi oina horaki tuan paukse kyagi columnist oiramlaga sanga express manipuri edition horakpadigi horaga punsigi aroiba miku phawba leptana mamal kyagi waring irami sumang lila iba horakpadigi di amukki hena sana lokhogi mingasi loijing loya sinba thungna sandoki lila samag yangkai hena irambagi manungda panba yab lila khradi igi nong sainapung nongan kidraba ahing sajibugi nonglei khebasingi napomda
ipam mai haure hingbagi dabi kaidamoi hingani ahing nangairi yot ki kolu numit kapa tingakok mongphamna aihakpu kaurakli kaisam thong thuibi savi sano express ipam lamdam yenglubada miss sangbanabi kanglaipakta 1709 amasum love 2000 panbe Manipur State Kala Academy Manipur State Sumang Lila Council Sinba Manipur Pumbagi Sumang Lila Atho Ehen Tanabada script ki mana taragani pan hena phangkhe base script ki mana mapolak phangkhi Manipur amadi Manipur gi mapan sanamai lining sandokpada maruiba thaudang lori Bangladesh Myanmar Malem gi mitai tapa mafam kya da koina satuna sumang lila amadi mitai lining sanokhi Kangla Fort Board Kangla Religious Committee ki member oirami Manipur University of Culture ki Dance Department faculty member oibaga loinana University asil linkhalak par asubu thaudang nokhi maana laibak miyam gi yefana bagi damakta kathokpa maga loinana hona rakhiba thabak thorambu sakhang boina tungan mana kya su phangkhiena pausna makhatana phungdorakli Makasa tarak poina kanglai paki maira dagi marui pa paukra myamna thamjari huran ba matung mairing boina koki theory sing tak thona ba coming operation sa thatuna uyok sing the central force sing leibokre Impal East District ki Lamlai Assembly constituency ki manung chaliba thamna pokpi santi khongbal sana sabi sabung ko khuno amadi sabung ko khunjau hariba mafam asi koki theory singna yamna toina bom amasum nomai kapsilaktuna landarakle habesi khangna basu ngasi phawba Manipur lenga ki mekeri koki theory singi lepham khangna basu takopagi thabak sathadana lerakibani adubo mang batak pa loiraga wakhal tarai huran ba matung mairing begi thabak oina ngarang degi hauna koki theory singna khotling duna leiriba thamna pokpi amadi santi khongbal ga naknana leiriba uyok sing hariba mafam asida combined force ki kangpu sangsinduna coming operation sathabawkhre ngase pung mariga minute tararam taba matamdagi hauna BSF CRPF amadi Manipur police ki apunba combined team na mafam adura sangsinduna koki theory sing takthoknaba thabagawki khongjang adura Imphal East District Police ki additional SP Manaubi amadi herojina lusingduna operation adu satakhi combined team gi kangbuna uyok sing hariba mafam asi asamba lambi da sangshinana ba honabada masing yamlaba koki nupi sing tholakduna go back central force haiba kholau lauduna thingna ba honakhi adobo athingba du namkhaiduna combined team gi kangbu mafam adu sangsinki pausinai mafam adu sangsinba matamna koki theory sing di mafam adu leramdre adobo makoina mafam adu saramba bangkar ama ani ahum mari saduna leram thenakhi loinana bangkar paring adu samnana tenel tawduna satok sin tawraga pak tharaba nomai kap yana ba samna ma thenakhi hairiba bangkar mari asi hauji BSF ki kangbuna ngasidagi hauna lesin bawkhre makhatana ahenba security force sing oyok sing amadi thangnana leiriba singsang parengda central security force sing thomjinana ba sem sabawkhre loinana hayengdagi hauna JCB sijinaduna BSF sing gi leipham sem nabigi thabak pekhalagane hairi ngasidagi hauna oyok sing da leiba hokraba BSF personal sing gi sana thanaba polam sing lamlai AC gi MLA KS ibom sana sillama gi thabak sadaki hairi pausina uyok sing da combined force ki kangbu lesin ki badu da mafam adu leiramba koki theory sing hauji sangrang tuisin phaimol hariba mafam sida kumtharaktuna lesin kre habigi paus kunjasin khangmangam le hari maduna nauna koki theory sing hauji lesilli hariba mafam sida combined force ki kangbu sangsinduna makoi bu faganaba madi takthokna bo honadrabadi makhatana nomai kapsinduna maitai khulsuna landarakpu yabigi singnaba le hari am sanjit laikhidabada KYKL na awaba phungdorakli Kanglai Yawol Kanalup KYKL gi Lanmi Sanglup MYL Miyam gi Yawol Lanmi gi Yawoloi Private Wangkem Sanjit Allies Loyumba Sai Kungatru Apokpo Wangkem Sarad Odom Pokpi Lamkhai na Masagi Anaba Manamar Moiraga Ngasi Lup Asigi 2nd Battalion Headquarters Laikidre Hadi Lup Asigi Secretary Publicity and Research A Yaifabana Kuyek Pidun Tadorak Pasyola Manahai Wangkem Sanjit Allies Loyumba Wangkem Sarat Amasum Wangkem Ongbi Inaubi Yanigi Ani Suba Uina Pangzaba Masani Wangkem Sanjit Saliba Sayesigi Haukiba October Taragahumdoida KYKL Yoraktuna Basic Military Training Center da Basic Military Training Loiduna 2nd Battalion Headquarter Lairakiban Hari Sanjit Allies Loyumbana Laikidaba Sida Lupki Piral Tangkai Singtabagaloina Gun Salute Piduna Awaba Pungdoki Amasum Laikidabagi Imung Manungi Awaba Sarukyari Harenesu Paus the Makatana Pungdorakli Ado Tentang Nasum Namyam the Tamzaramgi Aduga Hausiki in the Miam Pausisu
matang asai lusinjarage amasung mayam puna anauba update ngaminase na channel sigi mekedi gi myang mafamda makhatana thamjari mayam puna anauba update ngaminase